masa ngamudre du segrata sumaina ko mase du se uraba nam su ramani ko asi se akhi haidi doctor na je khanbada hare ko mase test tau sonography test tau alugedi x-ray tau baki dugedi ke am test tau ana hare so ne tau na leine adugedi arum se mase mayang kangra handa kangra mayang je kangra jong mayang se pamu che camping khara jo haidi mase ko arum si ki manijina arum si patana hore ba lang no bani arum si patana hore si ki manijina aduna chak chaba thawwa su jadre madi masa pajara sajai ba ada magi si ki manijina ka yam chaw khola jadre ni ni humni mari ni se poram haidi cha haga lore na makhan makhan haidi cha po chaning ko khot khang de ha do adum pijana je ge cha na ba na ammo bo cha ba jadre aduna mayang kan jin su hin ga ya du ga hidak ju hidak cha ba de masa se kang gale ade chaning thaning mo su phawre ba ade di magi ji magi di post je ya mo ne ade je se potato mere asisina sonography to ro ko ni ko asise sonography asisina thabaki magi x-ray lo bagi poni do asini pose doctor da yang hala bagi matung da di wakhan je pasin gre wakhan je nungai dre ai kari kari hoji kan di matam ni ana bani dana ko do wakhan je nungai dre kari kari haira ka da ba haina khan dure ado doctor na di pose je hala bagi matung da kasum haira magi lai ba test to bukuna makta normal lai negative lai aina loi haire adu no wakhan se nungai re to chaba di hogale ba ma se ko chaba di pata pata chaba hojere to mai apu ma se kitang fiction bo le khoi ha id segrata lens hydra kai no hai ko si se id ma dum chau thorok pane adu id dum fiction kini ai se matam de kitang chang yai adu duna khoina matam chang ni hai to na doctor na hujiti magi report je je hala bai matung da di ke no ni haire noina normal lai negative lai aina loi haira mi wakhan su nungai dare yendu koi su kare kare haira to dry na khan lo bane ba so ba sin de haira dre arum su hore kanna hujiki phare ba masa phadana phagale hidam man tak tak la be badun na tu ne sa badagi ma mai masa da kana wadi da phange ado ja bisu loina jare mai bu ai apu mase kadam hanjan dei ma sije matam dam change na haya ba du na nungai di kitang nungai di masu se rang se thang khangin to da mo khut se to pin jo na nai na hai ba shige mu hena jam chawna pu ma mi me ba do odi hidak cha ba di kitang pisan na di ne chukon nu adu duna ai no se video se to yin thang pa sungam de ma se kala lu ni sana la sana famla sana la ta video se to yin thang pa ngam dre ma sa ngam da bani na ko aduna koi ain hai do koi ana yang yam kalli hai ba da ge dei je sathina kalli sumaina na ba mu post phang na jri aduna video se thang pa ngam dre ni ma'am da aran se thang la tani video tana masu para bani na video thabak di ka to magi po ma se ko ate to magi po ma se tang phaba chi tang lei na tra se Haji amusak chaning da bado amusa ba hogale de chakla me ngale na chakla me hogale haji jelina haji uja mamang da masa phandra de masa patla oire haji mayang kangmuna je une udra me mayang kangmuna lore jelina haji as kang bai bune ko mana nini huni arum hogdana leba matang do sathina nongai da wakhan ge se ko wakhan ge se khanjala aide मैम पैसा तान पैसा दी को तालगे अब कोनी को अदुगा अना ये याउबिदबा असini सोले खनंगददि ना यारी मखेना मै अना ये याउदबे पैसा को मैम ने अना ये याउदी जरजर अद माने नि हुनि मसांगम दब अरुम जे ठीक का सागलानी ना मखोंग से पूरा बरब माइनो ओन हनी अदि मोजाउ से वाटर बैग ओ मे दीदी अमु हाने लगा मो सारे इसिंग थके हायगलान को का साबदानी दा मिन हुनि मरी ने सुमाइना लेप्तना तौरी मे बा अदुगैदि डॉक्टर दा लोगे पूरा डॉक्टर सीसी टेस्ट वाना चला खोल मथंग टेस्ट तौरे दे हिंदी मसा से काना रे फगले जाबा दा होने जारे माने बिदा कोर्स पे को डॉक्टर ने पे बिदा कोर्स जेनी अदुना मसा से जानना
ꯆꯥꯛ ꯆꯥꯛꯂꯥꯃꯦꯟ ꯆꯥꯕ ꯃꯨꯜꯂꯝꯃꯤ ꯍꯧꯖꯤꯛ ꯆꯥꯛꯂꯥꯃꯦ ꯆꯥꯛꯂꯥꯃꯦ ꯍꯧꯖꯤꯛꯇ ꯆꯥꯔꯤꯅꯤ ꯃꯥ ꯕ꯭ꯔꯦꯛꯐꯥꯁꯇ ꯁꯪꯒꯣꯝ ꯊꯛꯑꯦ ꯌꯦꯔꯨꯝꯗꯤ ꯄꯤꯖꯅꯨ ꯍꯥꯏꯌꯦꯕꯀꯣ ꯗꯣꯛꯇꯔꯅ ꯌꯦꯔꯨꯝ ꯄꯤꯖꯅꯨ ꯍꯥꯏꯕꯅꯤꯅ ꯌꯦꯔꯨꯝ ꯄꯤꯖꯗ꯭ꯔꯦ ꯌꯦꯔꯨꯝꯗꯣ ꯄꯤꯖꯔꯒꯗꯤ ꯈꯤꯇꯪꯗꯁꯨ ꯃꯁꯥꯗꯁꯨ ꯀꯩꯅꯣ ꯑꯣꯏꯒꯗꯕ ꯑꯗꯨꯗꯣ ꯌꯦꯔꯨꯝ ꯄꯤꯖꯅꯨ ꯍꯥꯏꯕ ꯌꯦꯔꯨꯝ ꯄꯤꯖꯗ꯭ꯔꯦ ꯂꯦꯡꯒꯅꯨ ꯄꯤꯖꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯥ ꯁꯪꯒꯣꯝ ꯊꯛꯑꯦ ꯑꯗꯨꯗꯩ ꯕ꯭ꯔꯦꯛꯐꯥꯁꯇ ꯃꯦꯒꯤ ꯆꯥꯔꯦ ꯆꯥꯛꯀ ꯇꯧꯔꯒ ꯑꯗꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛꯂꯥꯃꯦꯅ ꯍꯥꯏꯖꯕ ꯃꯥ ꯆꯥꯛꯂꯥꯃꯦ ꯍꯥꯏꯁꯦ ꯆꯥꯛꯂꯥꯃꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯂꯩ ꯆꯥꯛꯈꯠꯂꯦ ꯃꯕꯨꯛꯀꯁꯦ ꯃꯀꯛꯁꯦ ꯁꯔꯨ ꯉꯥꯛꯇ ꯀꯣꯊ꯭ꯔꯣꯛ ꯀꯣꯊ꯭ꯔꯣꯛ ꯂꯥꯎꯔꯨꯔꯕꯅꯤ ꯍꯧꯖꯤꯛ ꯈꯔ ꯐꯒꯠꯂꯛꯇꯣꯔꯦ ꯁꯔꯨꯒꯁꯦ ꯌꯦꯡ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔ ꯄꯣꯠꯅꯤꯗ ꯃꯥꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯔꯨꯝ ꯍꯣꯡꯉ ꯂꯩꯕ ꯃꯇꯥꯡꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯒ ꯌꯥꯝꯅ ꯋꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯗ ꯂꯥꯏꯁꯤꯡꯁꯦ ꯀꯔꯤ ꯇꯧꯍꯜꯂꯤꯅꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯃꯨꯆꯨꯅꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯔꯦ ꯃꯔꯛ ꯅꯥꯕ ꯃꯔꯛ ꯈꯔꯅꯤꯗꯨꯗꯤꯅꯦ ꯋꯥ ꯉꯥꯡꯉꯁꯨ ꯋꯥ ꯉꯥꯡꯉꯁꯨ ꯈꯨꯝ ꯍꯥꯏꯖꯗꯦ ꯅꯥꯕ꯭ꯔꯥ ꯌꯦꯡꯉꯅꯣꯕ ꯅꯨꯅꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯆꯥꯗ꯭ꯔꯦꯕ ꯂꯣꯏꯁꯜꯂꯒꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯒꯦ ꯑꯩꯒꯤ ꯑꯇꯩ ꯕ꯭ꯂꯣꯛꯁꯨ ꯍꯥꯞꯆꯒꯦ ꯀꯩꯅꯣ ꯑꯗꯨꯁꯨ ꯍꯥꯞꯀꯦꯅ ꯇꯧꯕ ꯑꯗꯨꯁꯨ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯃꯊꯪꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯐꯒꯠꯂꯕꯅꯤꯅ ꯃꯥ ꯑꯗꯨꯝ ꯑꯩꯁꯨ ꯈꯔ ꯍꯥꯞꯅꯕ ꯍꯣꯠꯅꯔꯒꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯅꯨꯅꯨ ꯌꯥꯔꯦ ꯁꯒꯥꯏꯒꯤꯗ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯇꯞꯅ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯌꯥꯝ ꯑꯗ ꯌꯦꯡꯕꯤꯗꯕ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄꯛꯇ꯭ꯔꯦꯍꯥꯏꯔꯒꯁꯨ ꯍꯥꯟꯅꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯊꯣꯛꯂꯗꯤ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯦꯟꯖꯦꯂꯤꯅꯥ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯞꯄꯅꯤ ꯍꯧꯖꯤꯛ ꯄꯨꯖꯥꯁꯨ ꯌꯧꯔꯛꯑꯦ ꯑꯗ ꯊꯥ ꯑꯝꯇ ꯉꯥꯏꯗꯅꯀꯣ ꯄꯨꯖꯥꯒꯤ ꯁꯣꯞꯄꯤꯡ ꯀꯩꯀꯥ ꯇꯧꯕꯁꯨ ꯆꯠꯄ ꯍꯧꯗ꯭ꯔꯕꯅꯤ ꯑꯩꯈꯣই ꯐꯕꯒ ꯅꯥꯕ ꯐꯕꯒ ꯅꯨꯅꯨ ꯉꯥꯏꯈꯣꯕ ꯅꯥꯕ ꯐꯕꯒ ꯑꯩꯈꯣꯏ ꯄꯨꯖꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯄ ꯍꯧꯗ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯆꯠꯀꯗ꯭ꯔꯥ ꯑꯗꯨꯒꯩꯗꯤ ꯋꯥ ꯑꯃꯒꯀꯣ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯑꯣꯟꯊꯣꯛꯇꯣꯔꯦ ꯃꯥ ꯁ꯭ꯀꯨल ꯑꯣꯟꯊꯣꯛꯇꯣꯔꯦ ꯁ꯭ꯀꯨꯜ ꯃꯥꯅ ꯆꯠꯂꯝꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯩꯇꯩꯔꯣꯟ ꯁ꯭ꯀꯨꯜꯗ ꯊꯥꯔꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯔꯣꯏ ꯃꯥꯁꯦ ꯑꯗꯨꯒ ꯆꯠꯂꯒ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯊꯥꯔꯅꯤ ꯃꯣꯏ ꯆꯤꯆꯦꯅ ꯇꯝꯕ ꯁ꯭ꯀꯨꯜꯗꯣ ꯑꯗꯨꯒꯗꯤ ꯃꯥꯒꯤꯁꯦ ꯂꯣꯏꯅ ꯄꯨꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯩ ꯃꯆꯥ ꯑꯗꯩꯗꯤ ꯃꯥꯒꯤ ꯗꯗꯥ ꯆꯤꯆꯦ ꯂꯣꯏꯅ ꯄꯨꯜꯂꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯒ ꯆꯠꯇꯕꯁꯦ ꯃꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯨꯅ ꯈꯔ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯥ ꯃꯗꯨꯒ ꯑꯣꯏꯅ ꯇꯝꯃꯅꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯆꯠꯇ꯭ꯔꯤ ꯁ꯭ꯀꯨꯜ ꯁꯦ ꯐꯕꯒ ꯑꯅꯥ ꯑꯌꯦꯛꯁꯦ ꯀꯟꯃꯟꯈꯤꯕꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯧꯕ ꯈꯣꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯂꯣꯏꯕꯒ ꯑꯗꯩ ꯐꯔꯛꯄꯒ ꯇꯧꯅꯨꯕ ꯅꯨꯅꯨ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯗꯨꯒ ꯆꯠꯂꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦꯀꯣ ꯃꯥ ꯁꯨꯃꯥꯏꯅ ꯍꯔꯥꯎꯁꯦ ꯀꯨꯏꯔꯝꯃꯦꯕꯀꯣ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨꯗꯤ ꯍꯔꯥꯎꯗꯅ ꯋꯥ ꯉꯥꯡꯕ ꯀꯔꯤꯝ ꯈꯨꯝꯗ꯭ꯔꯦ ꯋꯥꯈꯜꯒꯁꯦ ꯃꯣꯡ ꯐꯠꯇꯕꯒ ꯈꯟꯖꯜꯂꯕꯅꯤꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯑꯩ ꯊꯥꯒꯠꯄ ꯁꯤꯒꯨꯝꯕꯗ ꯊꯥꯒꯠꯂꯛꯀꯅꯤ ꯑꯩꯗꯤ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ ꯉꯝꯅꯕꯒꯤ ꯍꯣꯠꯅꯔꯒꯦ ꯃꯥꯁꯨ ꯅꯥꯕꯗꯣ ꯐꯒꯠꯂꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯆꯤꯆꯦ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒ ꯃꯥꯒꯇ ꯉꯥꯏꯔꯦ ꯕꯥꯏ ꯕꯥꯏ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯃꯥ ꯆꯥꯛ ꯂꯥꯝꯕꯒꯤ ꯊꯧꯔꯦ ꯃꯥ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯦ